ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯔꯦꯗ ꯖꯣꯟ ꯑꯣꯏꯔꯤꯕ ꯀꯨꯝꯕꯤ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯊꯥ ꯂꯝꯕꯤ ꯈꯨꯜꯒꯤ ꯂꯥꯟꯖꯦꯟꯅꯔꯨꯔꯕ ꯈꯨꯟꯖꯥꯁꯤꯡ BSFꯅ ꯉꯥꯛ ꯁꯦꯟꯕꯗꯒꯤ ꯑꯃꯨꯛ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯉꯩꯗ BSF ꯄꯔꯁꯅꯦꯜꯁꯤꯡ ꯄꯣꯠ ꯌꯣꯟꯕ ꯍꯧꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯅꯔꯦ꯫ ꯈꯨꯜ ꯑꯁꯤ ꯉꯥꯛꯂꯤꯕ BSF ꯄꯔꯁꯅꯦꯜꯁꯤꯡ ꯂꯩꯉꯥꯛꯅ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁꯥꯏꯇꯣꯟ ꯋꯥꯊꯥ ꯂꯝꯕꯤ ꯑꯃꯗꯤ ꯁꯂꯥꯟ ꯀꯣꯟꯖꯤꯟꯒꯤ ꯅꯨꯄꯤ ꯀꯌꯥꯅ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯋꯥꯊꯥ ꯂꯝꯕꯤꯗꯒꯤ BSF ꯍꯜꯍꯟꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯅ ꯍꯥꯏ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯊꯥ ꯂꯝꯕꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯂꯥꯟꯖꯦꯟꯅꯔꯨꯔꯕ ꯃꯇꯨꯡ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯉꯥꯛꯅ BSF ꯄꯔꯁꯅꯦꯜꯁꯤꯡ ꯊꯝꯗꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯆꯠꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯥꯔꯛꯇꯨꯅ ꯊꯥꯔꯛꯇꯅ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯧꯊꯣꯛꯄꯁꯤ ꯃꯔꯝ ꯆꯥꯗꯦ꯫ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯈꯨꯟꯖꯥꯁꯤꯡ ꯅꯧꯅ ꯑꯃꯨꯛ ꯂꯥꯟꯖꯦꯟꯅꯅꯕ ꯁꯤꯟꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯗꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯅ BSF ꯄꯔꯁꯅꯦꯜꯁꯤꯡ ꯆꯠꯍꯟꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎ कयासु लाउखी। कुंभी केंद्र के अंदर में साइटोन GP वार्ड नंबर 6 में BSF बैठा है। अभी उस लोग के वजह से हम लोग शांति से बैठा है। अभी BSF लोग जाने के लिए अभी बातचीत हो रहा है। इसीलिए सरकार की तरफ से सरकार CM बीरेन ने हम लोग को दिल की मदद कीजिए। उस लोग को जाएगा तो कोई आग जलने वाला घर लोग तो लीलिके में बैठा है, कोई आग नहीं जलने वाला घर लोग को तो अभी घर में बैठ नहीं सकेगा। इसीलिए सरकार ने हम लोग का मदद कीजिए। हम लोग अभी मुश्किल से बैठा है।